Everton Somungtu Sagolmang Baya Kaibi Road ki koi welfare committee ki ko convener oina leijabani ada hariba Somungtu Sagolmang Baya Kaibi Road asi haukiba sahi 2023 dagi semba horakibani anauba adu horakibana CRIF haiba pandigi makada hariba lambi asi semba horakibani haiba lambi asi hauzik phawbada koi kilometer punna kilometer 13 makai semgadaba lambi ni koilas tagadabani adu hauzik phawbada koilas tariba lambi asi asangbasi kilometer 9 semba loire adu walhoriba kilometer 3 makai asi koi nongju pantha oibanina koi semba yabagi koila back topping lawba yabagi mongdadi loina leirabani haibadi double layer paka lawdana WBM lawdana leirabani adu nongju pantha oibanina koi sugadaba numitu nong hek tarakdana maina sugu yadana leibani adubu hariba lambi asida mayamna hariba lambi asi semba horokiba matamdasu yamna harawnadana sigumba matang kuina mamangdagi lambi si hariba lambi si yam phifam chadana phatana leiramba adu lambi asi yamna pak chawba sum lambi masamlakpa mayamna songi lamdam somda leiriba miyamna harawnadana adi mayam lambi sembasida mateng pangbikibani aduga black topping tawrpa horakpa matamdasu koi lekai gi mara paibi masing thokirapdana yengjanbidana adi labor singda koi acha athakpau pibidana lambi asi semba horakibani adubu ngasi nongmani gi mamangda koina electronic print media aduga press adu social media da agalapa lambi jigi adi thataru phadrida lambi semba thataru ki matungda koi lambi se kaire haiba paw ama koi committee na thenajabadagi akoina su hariba lambi asi akoi yengjanjare welfare committee na su hariba lambi asi koina satana koi mafam pham yengjanjare chumi hai lambi asi akoi yam khara nungaitaba mafam foot ani ahumgi akoi gi diameter da koina leiba dumnaba yamaroina akoi gi kuitromdagi paurami phawgi maraksida koi asigumlaba akaya to thenajai ado hariba lambi asi akoina soiba lambi asi akoi welfare committee na koi lambi asi bu semiba contractor da maundasu semjanaba nongna masi kari legai budu yengjanaba maunda koina haikiba leikre aduga contractor nasu hariba lambi asi walhoriba lambi asi gi semba horakpada semjananaba mana haibirakpa lei aduna koina su haijaningibasi contractor nasu sumlamba lambi asi yamna sangna fajana tharaga singba mafam kharada makut tawduna nungaitaba leibase yamna thubada semjanbiu praja miyamgi aningba pambasu thunganbiu quality laina adi mayam chatpada nungainaba thumasu henbiu aduga koina hajaningba amadi sumlaba lambi sigi suiba jaga si akoi labor gi side tagi asoiba khara matamduda koi paka lawbada soigribra natraga nungdangda thabada soigribra mase akoina nahan masi soiba jaga ji tawkhai yeng matamda